Chahi asigi January 19 Ningthoukhong Kha Khunou da Mapa Macha Hatkhiba thoudok aduga mari Leinana UKNA KNF amadi UKNA yaona tonganba Kuki Lalhoulup Singi Mayokta Leinana Chargesheet file Toukhre the Santingan report aman high Chargesheet file Toukhiba sing adugi manongda Churachandpur district ki Mamongkhulda gi masagi Chahi kuntramanga suraba luminse kipgeng atopaming levis koba miyoy ama yauri mahaki mathaktasu mi hatlubgi maralda faruraba miyoyni Mahaki mathakta IPC UA Prevention Act amadi Arms Act ki tonganba section kayagi makhada Chargesheet kaya tauri Leinana Hatkhiba Chargesheet adu court na acknowledge tauraba sub court ki proceeding de yekhoke Churachandpur district ki DC office amasung SP office ta security personnel singa khuthoknaba amada Lumin se kipgeng makong da sokpadagi Guwahati da chatuna layeng ki haiba NIA ki investigation adada khangbangam le hairi adubu kumjali singani kulhumdoi gi Mars kunda Dispur police na atoppa case amaga mari Leinana mafam adadagi mahakpu amuk hana fazin kibani NIA na wahang pahong chathabada mahak na haidorakpagi matung inna Chahi asigi January 19 da thokiba Ningthoukhong Kha Khunou ki thoudok aduda UKNA KNA amadi KNF yauna Kuki Lalhoulup khara chenai haiba khangbangam le numit aduda khutlai paiba Kuki sing aduna tim kaya thokna khaidoklaga tampaki mafam kaya da attack chathaki maduda mahak masamak su yauki hairi numit aduda Ningthoujam nabadip maitei koba miyoy ama Ningthoukhong Kha Khunou gi water treatment plant manaktagi faraga makhut masa punduna puraklaga thangna tinduna hatkibani thoudok adu mahakna propaganda chathanabagi damak video recording su tauki mafam adumaktada oinam pamonjau mahaki machanpa oinam manitomba amadi thiam somendro su hatkibani haiba khangbangam le hainasu pau asina makhatari